English Paodam yung tabi ba sing buhan ba magtada ng mating kunjesoy na tam na October na krumjari asigi mero pao miyam dipizari. Prime Minister Narendra Modi na virtual gi khutangda Manipur Cricket Association MNCA Indoor Cricket Academy sangakre. Lengaki maikidagi marilay na basing wari siya na doon ay sirasida at hubada tang dulay ta fibang purok na buhon na rihay na Chief Minister Y. Kemsana Fongdokre. Lunin na Manipur People's Convention on 3 Years Crisis sa Haibahiram da kanina bagi tauram lagliba may na pangtok lagani. Mapungay papaw miyam da pizere. BCCI gi sentang makhada saba Northeast State Cricket Association Indoor Cricket Academy gi saruk ama oiriba Manipur Cricket Association MNCA Indoor Cricket Academy ngasi Prime Minister Narendra Modi na virtual gi khutangda sangakre. Luang Pokpa Cricket Stadium da saba Indoor Cricket Academy sanga batharam aduga mai lenana Manipur Cricket Association Secretary Lairenjam Gitranjan Singh na hai world class oidaba indoor stadium asi hanagi BCCI ki secretary ICC ki chairman J Sahana North East ki state tarukta lupa crore chani ngapigani crore kun henbagi project amagi makhada lisingani kun maridagi sengwatpa haurakibani hauzik MNCA gi makhada chawrakna sanar lising ahum henba sina handak pangthokiba tournament title ani lawkibaga lunena runners up tabang hamlaki Masi jahi mangatau asida lamda masigi sanaroi kayana mangjil thaba ngamnakli masigi mathakta guest player yauduna sanaba oikiba yamna chauthok changai ni phongdokhi sanarupa sanarakpa mayam se kokhatlaga akoigi age group mayam nupim cha tegi horaga nupam cha tegi horaga moigi batch khaidoga akoigi coach adagi trainer physios kaika mayam sina moibu phajana train tobiraga angang mayam se akoigi Manipur gi player mayam se henna awang wa thak amada cricket sanaba ngamnaba adugi tamaktane sigi indoor cricket academy se thambiri se Sterasida tangdul leitaraba leiraba khaktada chawkhat thaurangi thabaksing khumang chawshinba ngamgani lengaki maikaidagisu maileinaba singa wari watai sanaduna sterasida athuba matamda tangdul leitaba fibam purakna bahonari haina Chief Minister Yumnam Khemchana Fongdokre ngasi lai harauba and village development authority na senduna Imphal East ke janam sandrokta leiba ivudo funal ningtho tel heiba santhong ningtho apan bagi nauna saba laishang ama sanga bagi tharom amaga mailena Chief Minister na waphamasi fongdokladuna makhata na haikibada handakta ikui kuidena Bishnupur district ke Tronglau bida angang ani lekitabagi thaudo du yam nungaitaba thaudo amani thaudo du gi matangda lamdamaste leiba tongan ba community singi maikaidagisu yaringda fongdokpa kaya laikre lengaki maikaidagisu Tronglau bi thaudo ase thijunaba NIA da sinakre thaudo du chenari ba mioi singa do fa na matik jaba chairak pi bagal lonena justice phanghanna bhonagani lamdamasida tangdu leitaba puraknaba lengaki maikidagi tongan ba community singa wari shana bagal lonena national highway sing free movement lehenaba angamba thakta hotnari kayawe sigi oina usawkhat Tauranga mari lenena pakhatkadaba thabak tharom singi matangda palladuna Chief Minister na haikibada asigi MLA gi maikaidagi sawkhat Tauranga mari lenena proposal sing athuba matamda thabak ton thokna bhonagani loina kendra sida amuk hana laktuna sawkhat Taurangi thabak sing review tawbani hari thamaduga mari lenena Chief Minister na handak MPSC na lawduna pangthokiba civil service Combined competitive exam da kendra dugi oina mai paklaba candidate mangasu taram okhi punchida sel paiba paidaba hotna bakan bahaibasna mai pakna bagi amata ngaira balambini haiki tharamaduga mailenna kendra dugi MLA Lauremam Ramesu na haiki bada Chief Minister Yumnam Khemchana Sirasida athu matamda tangdulaita pibam purakna baching amasung tamgi tungan mafam kya da chatuna honari Chief Minister na honari bisinga si pungning thawganingai ni miyamna su sarkar asina lamdam asida santi amasung chawkhatpa Sawkhat Taurangi thabak sing paikhatna bahonari basida mapung faba cooperation PBU haina fongdoki ngasigi thoramaduda lai harauba amadi village development committee gi maroiba thaupuba sing amasung local gi miyoi kya su saru yake koi zase NPSC examla mai pakla television aina nasi thamdari se kan
कन्ना लाइफ पाजरगा वाना लाइफ पाजरगा फाइटिंग लाइन of इमुंग बोसनु ना पण इमुंग बोसनु कन्ना होगरी बागान सिंदो सिकी मत संदर थबक फबसे सरकार से पाजरनसी Lakliba May ahumda Manipur People's Convention on 3-Year Crisis haiba hiramda miyam gi oiba khananena bagi tharam ama pangthoklagani lengakna kokomida wari sananaba hairakhiba wafam numit asida miyam punna laurakpa warepna aroiba oigani haina kokomi gi convener YK Direna fongdokre hiramasiga mailena ngasi lamfeda leba committee asiga office ta pangthokiba pawi mifam amada mahakna hai kumjali singani kulhumdoi gi me ahumdagi ngasi fawba loishinna lakliba irang asigi warushin ama purakna ingta palamdam ama oyaknabagi maikaida changshinaba hawkiba chahi singda pangthokna lakpagum chahi asigi su Manipur miyam gi oiba khanningnabagi tharomasi Manipur Imphal Valley khaknatana tongan ba district singi oinasu pangthoknaba thorang tawri lunena haiba numit asida miyamna lengakta hangkiba wahang tareki matik chawa pakum pigadabni haiba kholaw lawminaba khaknatana numit asimaki numidang pung tare taba matamda irangsda laikhidrabasingi thawaina santi oina layunaba miyamna maira katpiu haiki masida natana kokomi amadi leibak miyamna lengakta hangkiba wahangi pakumbu yamna tahaba mawongda home minister na pikiba pakum adu matik chadaba makhogi oiba firip ama leitabagi mami tare Pirakhiba pakumsing aduda miyamna kari fauri kari khali haibadusu kupna khanaba khaknatna lengakna kokomida kari sanab wari sanaba hairakhiba wafam yaba amasung yadaba haibadu miyam punna khanaduna lepkani lulena convention asibo lamdamasda leiriba CSO club mairapaibi intellectual amadi mipum khuding mangna saruk yaminasi fongdoki Hogai logani government ga unagadra unaroidra haiba wafam sisu numit asida koi chap chaba fireba moina lominara kanda miyam ge lobo fireba do kokomi musung lebak miyam ge lominaba people's continuation the loba warep tuna aroibo oigani haibo wapamsi ai resum sung print and electronic media gi china punamukta ai mukhana thamjeri haibo wapamsi thamjeri State asigi private hospital singda PMJAY gi nongna chatnarakpa dialysis patient singi oina biometric verification tawbada ka hena matam changbana patient singda awaba kaya mayoknare hospital gi authority singna yingsin bi haina All Manipur Dialysis Patients Association na fongdorakli ngasi Manipur Press Club ta pangthokpa pawgi mpham amada patient amagi imung manungi miyoini haiba Lakshmi Chongthang kobi aman hai private hospital singda dialysis patient amana jail amada ahumlak patient hospital da laktuna dialysis tawba sida patient gi aroiba biometric verification tawnaba pung kaya ngaihandna thambana waba kaya mayoknare dialysis patient amana hospital da lakpa matamda registration loiraga directorate gi ayaba piraklaba matungda patient aduna dialysis low howdringaida biometric lawi adubo hospital amaga biometric lawbagi niyom manadaba hospital kharadana dialysis tawringai manungda pung anirom leiraga biometric lawba laklaga patient aduna dialysis loiraba matungda biometric lawba loidri haidna pung ani ahum ngaihanduna thambasina patient singda khudong chahandre masida sunatana hospital kharadadi nongalaga laknaba hairakpasu yauri biometric verification gi matang Directorate Tatchatuna Hanglubada Angam Bahonagi Haina Haiklagasu Hospital Amaga biometric Loba Manada Basna patient Singda Kudong Chada Bamaramna patient Awaba Ubiraga Hospital Singna Samdon Nabhona Biu Hanasu Fondoki. Hamzan Nabavi Mawonga, the chief problem, the Amaboy, any top of them, the men when one city another in the name. I don't know when I say another in the Kandiraga. I did dialysis or private, more than the Anawam live. I don't know the Potani Park and Onto from the hospital at Halaga, Magi Kubinam, the biometric Namji, and I had the sea young problem with it. I don't see a problem. If don't want to sort out, we never seen your needs. Manipurda Kundaminariba Yellow Furup Singh Kananaba Foothills Naga Coordinating Committee FNCC ga Manipulenga Kataunakiba MOU Amadi MOA da
ꯌꯥꯎꯕ ꯄꯣꯏꯟꯠꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯃꯔꯝꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯆꯠꯊꯔꯛꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ FNCCꯒꯤ ꯀꯟꯚꯦꯅꯔ NG ꯑꯈꯤꯌꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎ ꯌꯨꯝꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2015ꯒꯤ ꯑꯥꯒꯁꯠ 9ꯗ FNCCꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ MOA ꯑꯃꯒꯁꯨ ꯂꯩꯉꯥꯛꯀ ꯁꯥꯏꯟ ꯇꯧꯅꯈꯤ ꯍꯥꯏꯔꯤꯕ ꯈꯨꯌꯦꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯗꯤ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯁꯦꯝꯕ ꯌꯥꯔꯣꯏ ꯅꯥꯒꯥ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯁꯨꯒꯤ ꯀꯦꯝꯞ ꯊꯝꯕ ꯌꯥꯔꯣꯏ ꯅꯥꯒꯥꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯐꯨꯠ ꯍꯤꯜ ꯅꯥꯒꯥꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯃꯁꯤꯅ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯦ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯁꯥꯒꯤ ꯁꯛꯇꯝ ꯀꯟꯖꯅꯕ 1982ꯒꯤ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯃꯔꯝꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯦꯄ꯭ꯔꯤꯜ 12ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯃꯔꯝꯅ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ FNCCꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒ MOU ꯑꯃ MOA ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯑꯃꯐꯥꯎ ꯐꯨꯜꯐꯤꯜ ꯇꯧꯕꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯗꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ FNCCꯅ ꯑꯁꯤꯒꯤ ꯕꯦꯟꯁꯦ ꯂꯥꯎꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯕꯅꯤ ꯍꯟꯗꯛ ꯀꯣꯀꯣꯃꯤꯅ ꯁꯤꯟꯅ ꯏꯝꯐꯥꯜ ꯆꯠꯈꯤꯕ ꯃꯥꯁ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯍꯥꯟꯅꯒꯤ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯁꯣꯃꯣꯔꯖꯤꯠꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯏꯟꯁꯤꯟꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯏꯁꯨ ꯑꯁꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯍꯥꯔꯣꯜ ꯌꯥꯏꯐ ꯊꯧꯁꯤꯜꯂꯣꯛ ꯎꯃꯥꯊꯦꯜ ꯑꯃꯗꯤ ꯎꯃꯥꯊꯦꯜ ꯃꯩꯔꯥꯄꯥꯏꯕꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9 ꯎꯃꯥꯊꯦꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ CSOꯒꯤ ꯊꯧꯃꯤꯗ ꯈꯨꯠ ꯊꯥꯕꯁꯤꯡ ꯆꯪꯖꯔꯛꯀꯗꯕꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯁꯔꯀꯥꯔꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ M. ꯁꯣꯃꯣꯔꯖꯤꯠꯇ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯅꯅ ꯑꯩꯈꯣꯏ ꯏꯃꯥ ꯈꯔ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯏꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15 ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯥꯁ ꯔꯦꯂꯤ ꯑꯃ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯁꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯈꯤꯕ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯃꯩꯇꯩ ꯑꯄꯣꯛꯄ ꯃꯌꯦꯡꯕꯝ ꯕ꯭ꯔꯣꯖꯦꯟ ꯄꯥꯡꯒꯟꯇꯥꯕꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯃꯥ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯂꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯂꯣꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯠꯁ ꯑꯣꯐ ꯄꯥꯡꯒꯟꯇꯥꯕꯤ YOPꯅ ꯇꯛꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯟꯇꯥꯕꯤ YOPꯅ ꯊꯝꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯂꯣꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯆꯃꯝꯅꯕ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯄꯤꯔꯝꯕꯒ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯟꯇꯥꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯈꯣꯡꯖꯪ ꯂꯦꯞꯄꯤꯅꯕ ꯍꯥꯏꯔꯝꯕꯗꯒꯤ YOPꯅ ꯆꯪꯁꯤꯜꯂꯝꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯅꯔꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕꯁꯤꯡ ꯃꯤꯑꯣꯏꯁꯨꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯟꯇꯥꯕꯤ ꯇꯥꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯗ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯔꯕꯗ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ
Bisnupur akoiba pumelo balgi President L Debjana fongdokre. Wafamasi Bisnupur leiba Bisnupur akoiba apunba loop kis office ta loop adugi secretary T Bikram Women's Wing President Obina donena loop ki thomi kaya yauna pangthokpa paugi mifamamada L Debjana fongdokibani. Debjana makhata kibada miyamna khanba mihutna miyamgi khalaktre mai ising lambi thong education yauna hiram khuding da sothare prajagi punchi amade lanthum ngak pangamlaktre pali balenga asna yelhom mi ngak shenaba lokhat pe yaba thabak sing amata lokhat tabana yelhomi khogi noro ke leibak ka jab manare mihut singna miyam kannaba khalaktragasu makhoibo mihut oinaba honakiba party sing tumile shiliba karigino wa khardi fongdo piu aduga mihut khuding maksu luraba tanja sidadi kok sungshinabiro aigi iramdam mai chakliba si kannaba honabiro mai haudingaida santainaba puraknaba honaba mathau tare show nomlaga hingjariba kaya lambida tholaklaga protest tawriba iramdam kanbaga loina santi hanjlaknaba haibasi lengangna khangpham thoi haiki Bal Women's Wing President Oinam Binana Fongdokibada Manipuri Wathok Loshingi Harabadi Yamna ngana loshinba yarabani Tronglawbida thokiba thawdo aduga mailena mapa mama na mihatpa chirak pidiba fawba asib hakchang lawri haibasida saugatkani kokomina sinduna tha asiki tang kun mangal jatkhiba rally da desamgi hanagi President Mayengbam Somodita chathakiba thawong miyam khangna sengdokadabani mama obisingi leibaki mama obiyo Nupina leibak sembani nupina leibak thugaibani afaba nupi oidna leibak semsi kukina tampakta maiti hatpa chingdana naga haliba sigi mayokta yaningda fongdokna khongjang changshinba miyambusu enaya dasinaduna phagani gyaliba si ekhoina kigadaba nate haiki Natayana Puna Bohana Hona Bigano, Labak Miam Gantabio, Punin Taptabio, a quite Labak May Jay in the Takan, but Miam the Chindi, Antongan Masing Tea with the Pouch Laklaba, Lana Sikimanum the talk about Doxing say, Adomadongi, Midlang the talk even happening, Nasi Powder, talk about Doxing Jigi, at next minute, next hour to the Adon the Kari, Pian of a Prazagi Kari, Pian of a Nasi Powder, Karito will later get in it. Chaliba tha asiki tang tereta mamaga punna tumduna leijariba machani kuki militant singni jingnaba singna bom kapsinduna hatkhiba madi mama buna tamthina sokhankhiba lununa thawang atu buyaningda fongdoktuna khoishaunraba miyamna mafam adu bungak chaliba galmolda leiba central force singna trial amata tawna mi bu nongmaini hekta kapna miyoi ahom hatkhiba aduga tang tar nipandana tm kasom kamsom ukhul district tashu ter attack chathadna civilian ani hatkhiba thawang yaningda fongdoktuna nambol area kabui rongmai women's society na senna naurem kabui khulda kholau kaya laubaga loina wakat mifam chathakre wakat mifam atuda we strongly condemn the killing of the 2 innocent children at Ronglaubi Bisnupur district, the killing of 3 persons at Galmol CRPF outpost, the killing of 2 Naga civilian at TM Kasom Ukhul district. Let's us stand united for justice, peace and humanity. Haiba slogan kya sulauki wakan mifam aduga mailena naurem kabui village ki khulakpa Jirajin Kumar Rongmaina fongdokibada Ronglaubi kaishu khangjadriba ngang ani tumningaida bom kapsilaga hatkhiba Madudagi khoishaunarba miyamna protest tawrubada security force na nongmai kapthorakpadagi miyoi ahom laikidaba miyoi kayamna sokiba loina tangta nipanda TM Kasomda lambida chungna chachaba miyoi ahom ambush tawraga hatkiba thawong yaningda fonglukna wakan informasi pangthokpani government haibasi praja miyamgidi mapi mapani aduna lengas na cheba freedom amaga loina India government ga wari sabiduna athuba matamda warishin ama purakna Manipur si ingtapa santi leba lamdam ama ohenbiu haike Nambol area Kabui Rongmai Women's Society executive member Dangmai Agailuna Fongdokhibada angang micham hatpa yaningde mama pa singna macha singbu kayam nungsige haibadu mama singna khangi lekhidaba angang di laadana lamda lekhiba macha fawba kari tarumgadage khanbada lefam chafam khangdribani aduna lekhidraba imungi miyoi singdadi kayam waramgani maramasna thokriba tawdok sing asigi achumba while miyamda fangalu micham miyamna chathok chasin tawbada awabak Kudong tiba mayok nagadaba lambigi firm singda security matik chana thambiu lengakna thokliba irang asida cinema drama yengbadawna tawriba si tawbiganu haiki
Indiana proxy lanmi sizinaduna mathong khangdaba thawong oina Manipur yelhomi singi mathakta proxy war chathaduna lakliba si khudakta lepkadabani haina Ningthokong Protection Committee General Secretary Moirangtem Rajan hairi Ningthokong Protection Committee senduna Ningthokong da leiba committee si office tanga si pangthopa pawgin famda wapamasi haikibani Rajana makha taraduna proxy lanmi sizinaduna proxy war chatharakpada natana chahi kayagi mamangdagi indigenous khunaya sigi maraktagi proxy ki miyoi khara sizinaduna Iho namtanaba honarakpa khunai yaifanaba kanna hotnariba CSO singbo mingchat thianaba honarakpa proxy ki thawong sing thengnaba tangai fadre haina miyamda fongdokli aduga hawkiba thasi konmanga da wahang tare yawba memorandum lengakta pisinaba honaba ihoda proxy ki lalong sizinaduna khongjang ama oikiba desam gi president oiramba somorjitpu miyoibagi lichat ki wangmada khongjang luchingba amada thamgadaba ikai khumnaba manghanduna chathakiba thawong yaningde CSO singi khongjang mai paktanaba thawong singasi akanba mongde yaningde amadi CSO singna amato oina punchinduna thengnamina si haiki pawgin phamaduda committee asigi vice president kangaba mani joint secretary oinam sona mani amadi atai thawmi sing su saru yake ba sahi sumatam pumbada ekoi saru yagani organization amagi wa laite miyam punna miyam gi damakta thabak tawriba organization kayabu sigumba mawongda lan uhanba organization bo hatok na bo honarakba leipaki thaugai kaya kaithokna leipaki thodang lauriba organization kaya bu mingchakthi na bo honarakpa se asigi mayok tai koina yamna kanna yaningdaba hongdok chari aduna masi ekoi punna thengnami nausi haibasi ekoi Ningthokong Protection Committee ki maikai dagi miyam ngopam no hongdok chari Hawkiba numit kharani asida churakhiba nongna ithai virus ki gate overflow oirakhiba dagi virus asigi gate number 3 hangdoktuna ngarang nungthil dagi ising thadokpa hawkhre ithai virus asigi awang thangba haibadi upstream da isingi imai ka hena wangkhalakhibana overflow oirakpa dagi kudong thiba tholakpa yaba akiba leibadagi ithai virus open tawgadori haina miyamda khanghanaba siren khongduna ngasi nungthil pung mari dagi virus asigi gate number 3 asi centimeter kulumdoi wangna singkhattuna ising thadokpa hawkibani ithai virus open tawba matam nungthil pung marida upstream da isingi imayasi sea level dagi cubic centimeter 468.35 gi changda leiki hairi Sand Dealers Welfare Foundation Haiba Loop Asna Manipur Sand Union gi members singdagi namfuda contribution launaba honaribasi handokadabani maduna trabadi Manipur Sand Union na atubada legal action lauragan haina Manipur Sand Union gi maikaidagi fongdorakli Pawsina makha taribadi Manipur Sand Union gi chatna kanglon chuaibagi damak union gi membership tagi miyoi khara terminate amasung suspend tawki haiba miyoi singasidagi S Open L Romesh PH Surendro Madi M Nobuna chingduna union gi mingda member singdagi namfuda sel lorambadagi Manipur Sand Union na legal action laukhatpadagi miyoi singasida asina anoba Sand Dealers Welfare Foundation haiba loop amamuk semki Makoina amuhana union gi member singdagi amuka social khaiba hawkibani maramadna Manipur Sand Union dagi suspend tawkraba miyoi sing union dagi matam chuppagi tanthokle aduga Manipur Sand Union gi miyoi singna Sand Dealers Welfare Foundation asida cooperation PB ganu hairi Naharo Saitia Premi Samiti Infal na chahi ani leiraga piba asama Meena Ketan Columnist Award isingani kuntaru ki oina thuidongna saknairaba columnist Dr. Chungnen Mestam da piragani mahangna miyamda khanghan badakana ba mongda naniduna changnai ni iraga pause singi column da fonglakliba waring sing asigidamak manasi pibada matik chari haina loduna samitina manasi pinaba khangatpani manasi manipuri khorirolge lamyan ba ibasingi manung chaliba sangba Meena Ketan gi chamakun suba mapong numit mi ani Dr. Kamal Literary Complex Lang Thabagi Auditorium da lan thokani hairi Arubada Morepa Amuhanna miyam da pizari Prime Minister Narendra Modi na virtually khutangda Manipur Cricket Association Indoor Cricket Academy sangakre Lengaki maikaidagi maileinabasing wari sanaduna isterasida athubada tangdulaita phibam purakna honari haina Chief Minister Waikiam Chana fongdokre
Lunina Manipur People's Convention on 3 Years Crisis Haibiramda Khaninabagi Tawram Lautliba Mi Uhumda Pangthoklagani. Image Paodam Pizaba ngasi de matang sa loishinjare meeting tabli wasimbu khurumjare.